Biren gi audio tape case court na Guwahati gi Forensic Science Laboratory the Thazadakter National Forensic Science Laboratory the Sinakre November ahum the hearing chatagadauri Kumja 2023 May ahum the Manipur Touricdi Bakanglup ki hana sunaba thodoka mari lenen hana gi Chief Minister N Biren gini haiba audio tape amagi asum aran khanduk na bagi makata well November ahum the Supreme Court na satharagani August taraga mapanda sathakibe hearing the Guwahati gi Forensic Science Laboratory na audio tape adugi matang the pikhalakpa report Supreme Court na pen da phongdokhibaga loinana Gujarat ta leiba National Forensic Science Laboratory da asum aran ningthina khanduk na bagi thodang sinaki Solicitor General Tushar Mehta amasung Additional Solicitor General Aishwarya Bhatti na court Guwahati gi Forensic Science Laboratory na audio tape ki khonjel adu Biren gini haibagi matang mapung phaba report pikhlak pangamtri haina court na phongdokhraba matungda Justice Sanjoy Kumar amasung Justice Arvind Kumar gi bench ki Gujarat National Forensic Science Laboratory da audio tape adu gi asum aran chapsana khangdokna bagi thodang sinakibani bench aduna haiki social media da viral oirakiba audio tape adu semdok sadok pa yawbra amasung Biren gini haiba chapsana chumlabra haibadu Gujarat ki National Forensic Science Laboratory na thigalakpa sayol taruki manungda mapung phaba report ama court pikhalakadabdi haina khangan ki Kanglup ani gi marakta thoklibi irang asi hena pakthok chawthohan be yaba mungda en Biren wafam kaya phongdokpaki warol yawi haiba audio tape amagi matangda Kuki Organization for Human Rights kohorna pukhalakpa case ama Supreme Court well sathaduna lakibani Maite amasung Kukisinggi marakta nungsi hanatana pamungda Biren na wafam kaya sandokhibagi audio tape adugi asum aran khangdoknaba Truth Labs Kowa Private Laboratory amana thijin bada audio tape ki khonjel adu Biren gini haiba sada 90 ga 3 sumle haina ko horna claim tawkhrabani Manipur lengakna di audio tape adu kanagumba Meeoi kharna semjin sajen bani haiba maral sira dun haiki madudi Manipur da khundari ba kanglup masel gi marakta amana amabu thajaba thamhandana ba amasung kanglup masel gi marakta singsep thabu oina semjin sajen bu audio tape ama social media da viral ohlakibani Himachal ki sauga mari leinaba thodoksing da Meeoi chahum ga tara sikre Himachal Pradesh te sauga mari leinaba thodoksing da Meeoi chahum ga tara sire haina State Disaster Management Authority na phongdokre leikhidraba Meeoi adugi manung da Meeoi chamaga yankhai ga nipan di landslide cloud burst Iraq na ba musung maina singmada sikhibani ka hena kanba mungda nungsurakhiba ga loina June 10 dagi August 10 ga taret phawda Meeoi chahum ga humfu ga mapan asoka pan nangkhiba ga loina hojik phawda Meeoi kunthra ga nipan thiba khangdana leiri nong kana surappadagi Meeoi ba khakna tana yumda yokpa sa singda so soba saitheng ama pidi sahi asigi oina yumda yokpa sa lising ama sanipan yankhai ga nithoi amadi nganu yen lising kun ga manga ga sadret hena sikre haidi pungnamak asigi mathakta water supply power line amadi lambi thongna singba lupa lakh ani ga lising nifuga mari romgi oigadaba public infrastructure amang ata thoklei khwaidagi phibam thina soklaba Mandi district ta Meeoi yankhai ga mathoi sikhiba ga loina yum pham amadi atai infrastructure kaya ama amang ata Toukhre Modina September amada Putin amasung Xi Jinping ga unagadawri Prime Minister Narendra Modi na Shanghai Cooperation Organization SCO Summit yabu pada Russian President Vladimir Putin amasung Chinese President Xi Jinping unaduna wari sanagadawri US President Donald Trump na India da tarif tamdana leibak asigi set million da sobo saitheng ama pirakkiba maram na handak Modi na Russian President amasung Chinese President ga unagadawri basi yamna maru oi lawnari India na Russia da thawlei bagi thongbu yaningda phongdokladuna US President Donald Trump na India da tarif tamlakibani India na steel textile amadi atai potlam sing mapa leibak da thatok matamna sada yankhai gi sang da tarif lawgani haina Trump na lauthokhrabani pung ani dagi hena phone pahelladori Meeoi humpuga lising humpuga mapan khundaba Central Japan gi town amada nungmagi manung da supna gi pung ani khak smartphone pahenna ba thorang ama lauthokre Central Japan gi Toyok Municipal Government gi Mayor na town adu da leiriba Meeoi pung namak electronic device ki edik oibagi khudong sada ba kokhanna ba pandam da khanna ba thorang asi lokhalakpani National Highway sing primo beni handana thamli basi Kukisinggi separate administration to binna pikhraba singna re Rupachandra Kanglup ki irang na maram oiraga hojik phawda sathok sasin tawba yadan leirkiba National Highway sing the center gi maikidagi free movement ni halagani haina phongdokhraga ngasi phawba karimata tawbungam dan leiri basi Kukisinggi separate administration Department Pikhraba haibagi singnaba leire haina UPF ki President Nongthongbam Rupachandra ngasi konung mamangda leiba lamyan ba sanglengda pangthokkiba UPF ki kungatari subam pokumun thongga mari lena phongdokre mahakna makhata na haikibada UPF na hek sapunglak padagi ngasi phawba tongan tongan basing lamsing da satuna idea of manipuri wakhalon da yelho mising nungsi chanana laiminana bu hona duna leiringai marak asida lona yadaba mapandagi sanglak pami topsing na manipuri thugaina bu hona rakpa amasung aran bimbiyong pham yaudaba report ama PUCL na phonglak libasi UPF na kan bumong da condemn tawi
UPF na pamjabadi hojik tongan relief camp sing da leiriba IDP sing asi athubada mayum da hanjilhanbani Manipur da India da paluba phangpom thokpa haksing sapsana phanganduna idea of Manipur gi wakalon da khunda minar bel homi kanglu purup sing nungsi chana leimina basi UPF ki apambani haiki panbe abadi ngasi gi thorom adu da NIPCO gi vice president Birendra Chinga Mapi Council की President KC Romeo, UCM की President YK Dhiren, MPF की President K Thoiba, Kata की President H Priyo Kumar, President Member Oina Saruyaki, Loina Retired Head of Department Political Science Department Imphal College K Subject na Resource Person Oina Saruyaki, ngasigi thorom adu da irebak iramdam gidamak tathawaina ponta pik saba athoba singi mafamda minute ani tumina leptuna ikai khumna basu utki Manipur nauna mikal pangthuk tuna fresh mandate amma lauraba khakta santi hanjilakani saptagiri haukiba sahi 2023 gi May 3 dagi hauna thorakiba irang asina maram oirga Manipur tangdu leita da phibam amma mayuk nurbase athu matamda assembly mikal pangthuk tuna miyam gi fresh mandate amma lauraba khakta santi hanjilakpa ngamgani haina AICC gi Manipuri in charge am oiriba Congress ki MP saptagiri Shankar Ulaka na phungdokre ngasi MPCC na sinduna city convention da pangthokiba vote chor Gadi Sor Haina Mington by state level rally ama Mari Lena Wangang Duna AICC gi Manipuri in charge Saptagiri Shankar Ulaka na makata na haikibada Congress ke demandi yamna sami kangluk ke irang mayuk na state asa na mikal pangthok tuna miyamna makhui gi oiba government ama khalaba khakta leiba isu sing asi mapung phana loisinduna santi hanjan mangamgani leiba isu asi gi waroisin ama purakpa ngamdriba faubadi state asa da santi hanjilak pangamloi Congress ke maikai dagi Manipuri miyam gi damakta sapsana lepli loina na lamdam asida Mapung Fava Santi amasung masin mana oibagi dungsi chana ba film da purak na bagi damak ta hotnagani state asigi assembly seat phumphulai bagi manung da BJP amasung masigi seminary party asigi MLA yankai ga manga leiduna sasan tawraba suning thina lengak sasan haitaba na maram oiraga sahi asigi February thadagi state asida president rule thamduna lakibani Manipur thokliba crisis asigi matang da prime minister Narendra Modi na hojik phawda tumina leisil basi yaningde prime minister Modi na Manipur da laktuna state asigi hojik oiriba film asigi matang da sabsabu wafam amma thamgadabani sahi ani hena kanglu ke irang mayuk noduna laki state asida hojik pawada prime minister Narendra Modi gi maikai dagi Manipuri khungsat pangthok tana tumin leisilabasi yaningde adumakpu congress ki lusing Rahul Gandhi amasung AICC gi president Malik Arjun Kharge ani di state asida kayarak hanna lakhre Manipur thokli irang asiga mari lainana sahi asiga September 10 ga manga dagi October 10 ga manga phawada congress party na barchin bathungna nationwide signature campaign sa tharagani loidana Meeoi crore 10 gi mathakta signature khomduna India gi president natragana election commission of India da submit tawragani BJP na Manipur da constitution violate tawre haukiba tha ani rom gi mamang da congress ki maikai dagi BJP na Manipur da constitution violence tawriba asigi matang da miyam da mayek sengna khanganaba program pangthokiba leikre congress ki maikai dagi Manipur da election pangthoktuna democratic government ama laktriba phawba leptana hotnaki gani hairi rongmai area da makhal ama dagi hingsa gi thodok sing thokhan biganu Manipuri Assam amasung Nagaland yauna rongmai singna khundari mafam singda NNCN IM amasung JDF yauna Naga Revolutionary Group amatang hingsa gi oiba thawong sing sa thabiganu haina rongmai miyam gi mohot chilaga rongmai Naga People Organization na appeal tawragli organization asigi president Sangamrum Kamaina thadurpa serul amada hairibana thasi kunga mapanda athauba haipauja doning gi maudraga mari suba martyr pangthok tona ikai khumnaba unnaba gi damakta hojik jelaring miyam maru oina jome liangmai rongmai amasung inpui singni yamna kan thorang tawriba matamni maram aduni NNCN IM amasung JDF na singba revolutionary group singna nimit asida thoba haipau jado nangi bafam dei kai khungna unna bagi thorang tawri haiba su khangle adumak pungarang Tamenglong district ki manung sanbat taudai jong tanakal ani ki marakta khuthok na bagi thodok adu yamna lebak thibani hairi AR na Indo Myanmar border to operate tawba extortion wing ama thuai khre Assam Rifles na Indo Myanmar border area the criminal gi oiba thodok sing laksin na ba amadi law and order maintain tawbaga mari laina na paikhala kiba thawrang gi manung sanna border area de operate tawba soba extortion ring ama thukai kiba loina na thodok adu da senaba maru oiba Meeoi ama phare hairi Assam Rifles ki pawam na hairi bana intelligence ke khanaba pawam phungbada gi Technopol district manung sanba border town mori gi yamna nakna leiba Howland Pai area da hokiba August 3 Assam Rifles local police amasung paramilitary unit sing na yum sing da sangtuna thiba humbagi Tabuk Chatabada extortion ring Asimaru oiba Meeoi asi phagat pangam khibani faraba Meeoi asi criminal gi thawong kaya sa thariba village volunteer eastern zone gi kangbu singa mari leinaram gani haibagi singnaba lei Meeoi asi gi extortion network operation amasung khutlai smuggle tawbaga mari leinana digital proof sing yawba mobile phone amasu phagat le hairi